Online Manipuri YouTube channel su yeng biriba mayam pum nampu amukka hanna taram loksari ahan bada yam namaru iba pawam update thamjage Premananda gi meeshi judicial inquiry tawragani Popi pambi yan bachat pada yaokhiba matam sang thiba khangdana leklaba tungda asi hakchang oina fangkhiba ningombam Premananda gi meeshi Tabuk tagi potharaba just amana judicial inquiry tawhanduna thijin halagani haina Manipuri lenga kaya nakre VDF Premananda gi meeshi gi matangda semkhiba JSC gi mihut kangbuga ngasi nungtin Chief Minister Ningthombam Berenga Banglo da unaduna wari sanakre wari sanabda JSC na Chief Minister da memorandum ama pisan ki meeshi adugi matangda nakal ani gi wapam kaya maram khannaraga tungda judicial inquiry tawba haina yanaki yana warol adu Manipuri lenga ki mahut sinduna TIGP range to ningsel warngamna khuyek piki aduga JSC gi maikaidegi ningombam wanglen mitaina khuyek piki yana warol adugi matung ina judicial inquiry adu tha ahungi manung da loisin ba laikhidraba en Premananda gi loina bida suna ba thabuk ama piba laikhidraba VDF ki personnel asina hundoklam ba angang ani gi tengbang piba amasung laikhidraba en Premananda da war on drugs ki matangda laukhiba thaudang adubu sakhangbu oina ningsing jumbi ama yungba haibasani amarom da thawai yaudraba VDF ningombam Premananda gi hakchang asi nungtin jenims ki mokte yaurakre madugi mamangda Manipur police ki forensic expert kangbu amaga chanden gi magistrate amaga loina asi hakchang phangpham da magistrate inquest thaki paw asina makhata na hai en Premananda matokam tamnu sikhibano mahaki hakchang gi mapan thangba sarukta sokpan bagi khudam sangdam laibra haibadu mari leinaba mioi amatana phongdo u yaba leidri adum oinamak oiraga mahak kamdauna thiba khangkhidaba amasung kilometer ani lapa mafamda sina phangkhibano haibagi chapsaba khangba ngamdri thajaba yaba mafamdagi phangba paun hai laikhidraba ningom bam Premanandagi hakchang phangba matamda furit litlamde khongup tonglamde amasung masada yaokhiba mobile phone phangba ngamkhide hairi aduga mathangi update asina honorable sir and Biren Singha JSC gi miyo singa ngarang unakhiba gi paudum du thamjage the JSC in connection with the death of Sri L Premananda VDF call on me at my official residence today. I am aggrieved by the unfortunate incident and extend my deepest condolence to the bereaved family. The state government will ensure the proper and necessary investigation into the case as well as provide a government job to the wife and assistance to the two children of N. Premananda. Laikhidraba VDF N. Premananda gi loina bida sarkar gi thabuk piragani N. Biren Singh ngasi numidang wairam JSC gi miyoy singa imung manung gi miyoy singa Chief Minister ga mahaki office chamber da khangabok assembly constitution gi honorable MLA Suraj Kumar Okram yauna unakre unabadu da Chief Minister gi maikaidagi awaba phongdokhi loinana thodok adu matau karamna thokhibano yengsinbaga loinana chapsana thijellagani haina phongdokhi video sing bibagi damakta mayam pumnamapu amukka hanna thakachari anoba update ki damakta nuksi video channel asu subscribe to biramu. Thank you so much.